Kamjong District Headquarter dagi Chatri Khul Chatpagi amata ngairaba lambi da leiva Nambalok Turel mathakta saba Valley Race Kuki Khulai paibani chingnaba singna bom pokai handuna thudek lamle Sasat Police Station akonba mafam aduda thokiba thodok aduda gari amasu mai tharamle Hiramasi matangda Kunja Singdagi Fangba Pauda, Chatri Khul Asi Indo-Myanmar border ga naknabagi mathakta Kuki Khulai paiba kayasu leibada natana Kuki Khul kharasu tai hairi ngarang numidang pung tara rom taba matamda bom pokhaibagi ahoba makhol ama taki ngasi ayu pung taruk makhai rom taba matamda bom amasu pokhaibagi makhol tabadagi Kunja Singna mafam aduda chattuna yenglubada thong adu mayaida tatlaga Nambalok Turel da tasilaga leirambani loinana thong adugi manakta khamduna leiramba bolero gari amasu Kuki Khulai paiba sing aduna mai thadok lamkhibani hairi amaromda thodok adugi matangda impact news na Chasat Police Station da hanglubada thodok adugi pau hek tabaga police team ama mafam aduda changsin khre adubu hauzik fawgi oina akupa marol khangba ngamdri hairi